ꯅꯨꯡꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩ ꯑꯣꯏꯍꯜꯂꯅꯤ ꯑꯩꯒꯤꯗꯤ ꯅꯪꯇꯅ ꯃꯄꯣꯛꯂꯥꯡꯒꯣꯜ ꯈꯨꯗꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯝꯕ ꯊꯋꯥꯏ ꯈꯝꯕ ꯆꯥꯎꯕꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛ ꯑꯣꯏꯅ ꯊꯣꯡꯉꯁꯤ ꯑꯣꯛꯁꯦ ꯀꯤꯂꯣ ꯑꯃ ꯂꯧꯔꯛꯄꯅꯦ ꯄꯤꯁꯇꯣ ꯐꯖꯅ ꯇꯥꯍꯜꯂꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯣꯛꯁꯦ ꯈꯔ ꯃꯁꯥꯁꯦ ꯈꯔ ꯅꯧꯕꯗꯧꯅꯗꯤ ꯇꯧꯕꯅꯦ ꯑꯗꯨꯒ ꯊꯣꯡꯉꯒꯗꯤ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯗꯨ ꯐꯖꯅ ꯆꯦꯔꯪꯗꯒꯤ ꯂꯧꯊꯣꯛꯆꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯀꯣꯝꯄꯥꯛꯇ ꯍꯥꯞꯄꯒ ꯑꯃꯨꯛ ꯆꯥꯝꯃꯦ ꯐꯖꯅ ꯃꯣꯏꯗꯤ ꯆꯥꯝꯊꯣꯛꯇ꯭ꯔꯗꯤ ꯆꯥꯝꯃꯦ ꯑꯗꯨ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯈꯨꯊꯣꯡ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯦ ꯌꯥꯝꯗꯦ ꯑꯗꯨ ꯇꯦꯖꯄꯥꯠ ꯍꯥꯞꯄꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯇꯤꯜꯍꯧ ꯑꯗꯒꯤ ꯁꯤꯁꯦ ꯐꯖꯅ ꯑꯣꯠꯈꯥꯏꯔꯅꯤ ꯑꯗꯨꯒ ꯆꯅꯝ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯆꯅꯝꯒ ꯁꯤꯡꯒ ꯍꯥꯞꯄꯦ ꯑꯗꯨ ꯃꯣꯏꯁꯦ ꯐꯖꯅ ꯄꯦꯁꯀꯤ ꯇꯥꯏꯞꯇ ꯉꯧꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯐꯖꯅ ꯄꯦꯁ ꯇꯥꯔꯦ ꯄꯦꯁ ꯇꯥꯕ ꯑꯗꯨꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯈ꯭ꯔ ꯊꯥꯎꯁꯦ ꯀꯥꯈꯠꯂꯛꯑ ꯃꯇꯨꯡꯗ ꯑꯣꯛꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯍꯥꯎꯕꯅꯤ ꯁꯤ ꯈꯨꯊꯣꯡꯁꯦ ꯁꯥꯁꯦ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯣꯠꯈꯥꯏꯔꯅꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯑꯣꯠꯈꯥꯏꯔꯅꯤ ꯒꯣꯔꯣ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯒ ꯃꯥꯁꯦ ꯊꯥꯎ ꯊꯣꯛꯍꯟꯗꯣꯏꯅꯦꯕ ꯃꯣꯔꯣꯛ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯑꯃꯨꯛ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯁꯨꯝ ꯑꯃꯒ ꯈꯨꯊꯣꯡꯁꯦ ꯃꯥꯟꯅꯗꯦꯗꯅ ꯑꯗꯨ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯨꯀꯔꯁꯤꯗꯤ ꯌꯥꯝ ꯀꯥꯝꯗ꯭ꯔꯗꯤ ꯌꯥꯗꯦ ꯀꯨꯜꯂ ꯀꯥꯝꯃꯦ ꯍꯥꯡꯇꯣꯛꯆꯔꯦ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯦ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯊꯣꯡꯗꯣꯏꯅꯤꯀꯣ ꯑꯣꯠꯈꯥꯏꯔꯀꯥꯟꯗ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯍꯜꯂꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯍꯤꯗꯨ ꯅꯞ ꯂꯥꯎꯕ ꯁꯧꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯆꯥꯂꯨ ꯑꯃ ꯁꯦꯝꯃꯦ ꯃꯁꯥ ꯁꯦꯝꯖꯔꯦ ꯑꯗꯩ ꯍꯋꯥꯏꯖꯥꯔꯒ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯂꯅꯤ ꯁꯂꯥꯛꯁꯤꯒ ꯆꯥꯔꯅꯤ ꯌꯣꯠꯄ ꯌꯥꯗ꯭ꯔꯦꯍꯦ